मिजिंग ताबीर खाइपुनकपु इमेज टीवी न तरामना ओक्चबग लोयना ब्रजेश कुमार न खुरुमजरी ngasiगी maroiba pauda World Malaria Day 2022 come free diagnostic test Sujanpur da pangthokri Imphal International Airport tagi lupa crore manga lakh 135 henbagi sana phagat pangamkhre loan pigani haina deposit tawhan khibagi sanpham sing andopi dawa amadi loan pi dabagi mayokta wakat mpham pham re loinana letpo hokipu taramna okre mapungoi pop lobirasi District Malaria Office Sujanpur na sinduna ngasi World Malaria Day 2022 come free diagnostic test Sujanpur gi tuibong da leiba mini secretariat ta pakthokre thoram aduda SDO Sujanpur Dharun Kumar IS athoiba mitung oibaga loinana ADCS Khaikhopo Ngaite MCS Preshla Tuboy MPS Dr. Singh Amadi DAP CU Leprosy staff Singh Saruk Yaki Nasigi Torom the Saruk Yakiba Demo Sujanpur Dr. Lango Muan Semtena Sahi Kudingi April Kumanga Asibu Malaria Day Haina Palan Tawduna Lakli Numit asi miyamda malaria haiba sikarino haiba khangnanaba amadi laina asibu muthatnaba hotnabada miyamda lawgadaba thaudangi maru oibasing khangnanaba pangthokpani haiki chief guest oina saruk yakiba SDO Dharum Kumar Ayesna malaria haiba laina asi sandokanba laina ni hainarabasu kanbangamba laina oibana miyamna mipai bigano haiki. Most of the cases which are not found out or it is transmitting, it will be in remote tribal localities or any remote area which is not accessible or they don't have literacy level. In such a case, they go for testing. In our case, if you take Manipur, yes, our cases have decreased. We had 240 some 4-5 years before. Now it is just 20 last year. Still we have 20. That means there is transmission somewhere. Whether we are finding it or not is the problem. Thanks to COVID, our surveillance has increased. And data sharing has increased between all the district level officers, whether it is CMO with IDSP or district malaria officer or AIDS officer, every officer in the same place. Data sharing has improved, surveillance has improved, and especially the importance of ASHA and PHC, CHC at remote localities very importantly come up across. Manipur da hokyo pung kunmai da mioi ahum COVID positive oikre pungpham asida mioi chani ga sukna taruk COVID test tawda mioi ahum COVID positive oikibana ngasi COVID positive oibagi changsa ama dasmik manga yauki state asida COVID license sandorok padagi ngasi phawda apunma mioi lak ama lising contract rate chani tara manga COVID positive oikre positive oikrabasing manungda mioi lising ani ga chama kunna laikhidre ngasi mioi tarom de COVID naba faduna discharge tauki masi tharga apunba COVID naba fakhiba masing lak ama lising kuntra manga subna humdrat nipan suduna state asi COVID naba fakhibagi sangsada marfudra nipan dasmik mari mari yaure active case na mioi tare leiri ngasi April Kumar Ningthokaba numki nokthilda Manipur government ki education minister Yumnan Khamsan Singh office chamber da all Manipur mid-day meal workers union ki general secretary Arambam Thoi Chanuna Lucingba delegation amana Manipur gi mid-day meal workers sing da thata magi honorarium pithok pidabagi matang da memorandum of pisin kri memorandum adu munna paraba amadi amad wagi lusing basing na pamle ofam sing adu tar matungda Mr. Khamsana Manipur gi mid-day meal workers sing phampam thok laba honorarium athu matam gi manungda pithok lagani haina phongdorki loinana mari leinaba department singi officials sing kauduna thunamak thabak lokhatna naba khanki minister Khamsana athu matang manungda honorarium pithok lagani haina haibirakkiba asida union asina thajaba thamjari
करिगुम्बा थाजबा असि मतम चाना पांथोक पिरक्तबा तारबदि थबक लेपगी आंदोलन संसिनगनि हाय वफम यूनियन की माइकैदगी थमलकी मेमोरेंडम पिसिनबा अमसुंग वारी सानबा अदुदा यूनियन की ट्रेजरर कांगजई इबेमसा थांजगी रोमा देवी नोंथोंबम अरुणा देवी अमसुंग कांग्रेस लाटपम बिका देवी शु सरुक याखी मयाई काबा निसा लमदम असिदगी मरुफंगना मुथलसी हाइबा वखलोंदा युमपम ओइदुना ऑल मणिपुर वुमेन्स सोशल रिफॉर्मेशन एंड डेवलपमेंट समाज नुपी समाज सिंजमई थोंग वांगमा भाग्यवती लेकाय अपुनबा मैरा पाइबिलुप सिंजमई थोंग वांगमा खेत्री लेकाय अपुनबा मैरा पाइबिलुप अमदी सिंजमई थोंग वांगमा कोंगबरोड अपुनबा मैरा पाइबिलुप सिंह असि पुनसिंदुना मैरागी रैली अमसत्ख्रे रैली असिदा लमदम असिदगी निशा मरु फंगना मुथलसी इसा इसु निशागी इपाक्तगी कलहौरसी इरेकाय असिदा निशा योनबा निशा चाबा यारोय निशा ललोनबा सरकार की लोइसंग सिंह यौबीगनु हाइबन सिंगबा खोलाव कया लाउखी रैली असि सिंजमई थोंखोंदगी हौरगा सिंजमई वांगमा थोंखोंग कोंगबरोड मंजिल बाबोन लेकाय मंगे मखोंग अरिबम लेकाय भाग्यवती लेकाय अमरी तुरेल मपाल खेत्री लेकाय फाउदना लाकलगा सिंजमई थोंखोंगदा लोशिनखी मालेम की कैथल द लुपा करोड़ मंगागा लाख हुमद्रा मंगा हेनबगी सना कस्टम डिवीजन इम्फाल ngarang ayuk Imphal International Airport की फाट पंगमख्रे AIU Custom Division Imphal की Superintendent amana lusingba team amana phagat bangam kiba sana sing asi Imphal lagi Delhi da chatkadaba Patchoi police station gi manung chana laiba awang kun maning lekai dagi wahengbam ibungobi singha chahi kun from doi apokpa lekhidraba babatom gini thodok asi sana puduna wangkhem ibungobi koba kuchumu banupa ama Imphal lagi Delhi tamna air Asia flight da ayuk pung mapan dagi trama tui makai fawagi manungda lakani haibagi akaknawa pau ama Superintendent AIU Imphal Custom Division na phangbadagi airport asida alert laikhanki ayuk pung tararom tabada Air Asia flight number 15784 Imphal to Delhi da tongnanaba wahangbam ibungobi asi chingnaba mawongda lakpadagi mahakpo x-ray counter manakta ngaidun leinanaba khanganbadagi AIU gi custom officers sing changchinduna makhoi custom officers sing ni haiba masak taklaga inquiry chathabada amadi maki luggage hangduktuna check tawuda sanani chingnaba hangama palmachugi metal piece humanga amuba polythene plastic ta yomlaga blanket manungda amuka yomlaga haplamba thengnakhibani wahengbam ibungo big Farab matung Customs Act 1965 ki mari leinaba section gi matung ina mahaki mathakta case register tawkre sana adu chorakna kg tara dasmik taret mapan lom lummi hain Custom Division Imphal gi Assistant Commissioner ISL Songsilna phongdhokli all these gold are recovered. Okay, then the accused is detained. The accused, his name is Wangkem Ibungo Singha. He is bound for Russia to Delhi. He has not issued boarding pass and he was offloaded by the aircraft. And then he is detained and he is produced in court. NK Nidhi Limited Head Office New Lambulen New Second Imphal gi makhad leiba Kaksing branch ki office na miyam dagi loan against property LAP pigani haina ing lisingani sumna kundagi sada taramagi loan deposit ki sarpam lakhot kraga handok pidaba amadi makhoina miyam da pikiba thajaba mangan bagi mayok tangasi committee investor loni sanamarup members NK Nidhi Limited Group ki myoisingna office mamangda wakan phamduna protest tawkre ngasi protest tawkhiba aduda saruk yakiba protesters singi maikaidagi phongdorokpada NK Nidhi Limited haiba group asi nongsaibam Sanjit Yaipok topok pida leiba myoy asina chairman oiduna mahaki makhada thabok sing asi tawkibani mahakna deposit amount adu chatliba sahi sigi hokhi February thagi ahanba chayol da handokani haina committee da thajaba pirakhi amadi mature oiraba investors ring ge senpham dusu pithokani haiki
अदुबु ngasi fawwa handoktana leire masi mathakta sanamorop tawduna mioi listing ama muktagi thagi sankhai lupa listing ani gi draw mapallaki selfam khongatkre hariba mathakta pankriba selfam sing asi fawwa pitok pidana leire committee gi members sing na paw phawna na bhotna badasu hariba NK Nidhi Limited ki maikaidagi karigumba positive response amata pirakre maram asina committee gi maikaidagi hariba NK Nidhi Limited Group asibu aingi thongda wakatlagani haina phongdrokli ngasi gi protest aduda gold loan gi thangki wasempham hando loan deposit hando NK Group ki chairman nongsaibam sanjit ki mathakta action view investors sing gi sell hando haibna singba placard sing paiki Manipur gi environment amadi wildlife singtam punna kalhudrabadi lamdam asi leiba yadaba marubhumi oirakpasu yai wafam asing asi oko iso trust Manipur amadi legal aids clinic yanglam na punna sinduna pangthokkiba nomagi oiba environment amadi climate change gi matangda pangthokkiba training program da Chandel Forest Division gi ACFN Munal Maiteina phongdokkibani legal aids clinic ki office yanglam da pangthokkiba training program aduda mayanglambam Chandrasekhar Singh social scientist na global warming amadi Kaisham Jayant Singh National Award na ecosystem gimatang da resource person sing oina sarup yaki ngasige training da environment amadi wildlife ki matang da mahakki warol pirduna and Munal Maitei SCF na haikibada matam amada marang kaina lejaramba aikoi gi mamal yamlaba sa use kaya ngasidi makhoi gi leifam oijariba umang koksilakba lamai chakba amadi leptara hatpi badagi lamdam sida mahusana pibiramba mamal yamlaba sause kaya mutki gadore amadi tungi mirolna makoibu ubasu phanglaroi maram asina makoibu kannaba jingi kunsingda nomoi license piba kudakta lepkadabani amadi hana pikiba nomoi license singsu kathatkadabani ngasi singi khulsingda sa tanbagi chanabi leiri asigumba chanabi asinasu aikhoigi sa usek sing mutkinabagi maram ohali poppy plantation yauna makhal kya gi uwa yanthatpanasu sa usek yauna lamdam asigi environment amadi social issue kaya mayok na hale sa usek sing yauduna mioiba jati na hingba ngamloi sa usek sing asi aikhoi punmaki apunba lanni hojik state asigi environment ki sokchilakliba chang asida asum athingba yauduna chathaba tarbadi ngasidagi chahi tama kungi manungdadi Manipur hiram kuding da environmental catastrophe thokna hingbada waba state ama soidana oiraklagani maramasina state asigi environment amadi wildlife kan bada singtam aikoigi punna saruk yaduna Manipur imabu asang aman amadi sa usek na pik thanba phajaraba state ama tungi mirol gidamak semlasi haina en munhalna miyamda media gi thongda appeal tawki ngarang dagi April 19 phawboda chathagadaba lamdam asigi documentary film maker singi oiba workshop ama konung mamangda leiba Manipur State Film Development Society gi preview theater da hokre reality story telling a project development workshop haiba hiramda chathariba documentary Imphal edition 4 asi Manipur State Film Development Society na maru oina thodang loduna Win Foundation Documentary Resource Initiative DRI amasung TC Foundation na kusamnadna pangthokpani loinana workshop asida saknairba Bollywood ki film maker sing Pankaj Rishi Kumar Dippa Dhanraj Supriyo Sen amadi Manipur State Film Television Institute ki director Nilot Paul Majumdar na matau karamna magul leiba documentary film namgadagi haibagi matangda documentary film maker singa nainagadori madugi mathakta documentary film gi wari iba yauna hiram kayada mamutana film maker singda khangangadori MSFDS ki auditorium da hojik chathariba Festival of Cinemas of Manipur gi saruk ama oina sathariba workshop asida project develop tauba loiraba matung entrepreneur shell yamna puthokpa ngamba mioi singda producer ohenbagi khudong saba pigani hari asigumba documentary forum da develop taukiba project ki makhada
namkhiba Manipur gi documentary film kaya national amadi international thakta award phangba ngamle haina workshop asiga mari leinana MSFDS ki secretary BM Sanjuna phongdorokli Letpo Hawkipna Tranitoi Suwa Manipur State Assembly Election 2022 da 42 Technopol AC da Mai Palak Pagaloinana Cabinet Minister Pamsu Panglakpada Kuki Chiefs Association KCA Technopol District na felicitation ama Technopol Community Hall da ngasi pangthokre thoram aduda KCA ISTC MYC KSO KWU HR KKLG Lusing Basing former ADC MDC members sing aduga district BJP leaders sing saruk yaki Reverend Thangbang Hawkip Foster KBC circle number 16 na Minister Letpo Hawkip for blessing and thanksgiving prayer to kibaga loina KCA Technopol district na Letpo Hawkip amadi minister gi loinabi Nengboy Hawkip da khudol pot kaya su tamki Mikhal ki lalong sinbagi maming lairaba Prashant Kishorna Congress da Yorokpada Party manungda nakpak tanari hari mahakpu sogat pasing manungda Priyanka Gandhi Badra amasung Ambika Soni Yauri Kishor ki mayokta laibasing manungda Digvijay Singh Mukul Wasnik Randip Surjewala amasung Zairam Ramesh Yauri KC Venugopal amasung AK Anthony di makhoi gi mot Phongdoktri Prashant Kishore asi Trinamool Congress Chief Amadi West Bengal Chief Minister Mamta Banerjee amasung Andhra Pradesh Chief Minister Jagan Mohan Reddy political advisor oramlabani mahakna party manungda chumthok naba hotnabada yamdraba sahi ani di sangani amadi Congress leadership ki asoiba mayam amasu phongdorakani hainari adum oinamak Congress President ki wapam tadana di Kishorbu sogatpa amadi yadaba kanglup animak na karisu tawungamde hairi Assam court amana bel pikraba Gujarat MLA Jignesh Mewani ngasi amuk hana fakre Prime Minister Narendra Modi gi matakta wafam kharap phongdok ubaga mari leinana mahakpu fakibani Assam gi Kokrajhar gi BJP lusingma amana Maweni gi matakta complaint case ama file torpadagi Assam police ki team amana Gujarat ki Palanpur dagi fakibani Prime Minister office na mahakpu laman khumba oina fabani haina Mewani na phongdoki BJP amasung RSS na sarau sinduna mahaki mengchat thinanaba tawwa thorangni makoina Rohit Bemulagi matakta adugi tungda Chandrasekhar Azad matakta Thawong Singh asi chataki hojikna magi matakta chatharakli haiki chahi 93 suraba Gujarat MLA Jagnesh Mewani na Sakti Santi Thugainaba wafam kaya phongdoki haina Maral Siri BJP leader Anup Kumar Degi complain da Mewani na PM Modi gi mayokta wafam kaya haiki Godse asi Prime Minister Modi gi Godni amadi Modi ji nahangna achumba bu kupsinduna thambangam loi haiba Mewani na phongdokhibani Sanabagi pau Mata Panthoibi Association na sinduna thonawjom da pangthokliba ima Panthoibi trophy ngasi sanakiba match anigi ahanba ground da Virat FC Kaksin Kunauna Donoring FC Litan Bupanjal Taramanga Anida Maithiba Pikre aduga anisuba ground na Yaisa FC Kaksin na PYC Pantha Bupanjal ani amada thoiki Aroibada Marepa Amuhanna World Malaria Day 2022 come free diagnostic test Sujanpur da pangthokre Default International Airport tagi lupa crore manga lakh humra manga henbagi sana phagat pangamkre loan pigani haina deposit tawhan khibagi sanpham sing adopi dawa amadi loan pi dabagi mayokta wakat mpham phamkre ngasi damakta di paudam pijama mata asiloshin jare meyang tabir ba khwai puno pu amuka hana khurumjari